Hello, मैम के माइजे के थाबल चोंग बगे मु कंप्लेन लाए आई एम नोनिंग है थाबल चोंग बगान थाबल चोंग बजे कना के न चोंग इसे celebration है we celebrate in यावसंग it's not about the चाही लेती को सिदा मु नुबी थी बन नुपाना थाबल चोंग बे यारोए हनुबा नुबी थाबल चोंग बे यारोए मौन थाबल चोंग बे कनान अदु कनान थमगे कनान नो होदुई दो बतो am tagine anda haro ai matam dei khango da ai gi ichi hoi ai ni hoi thabanu chong mi imai be loi chom thaban chongi ai pabung hoi loi chongi thaban chong bje no celebration have ne celebrate taw bne me pun la nungai ba phongdok me yaw sangi yaw sang ha ju kai noi gyan ta dam le noi na mo haidu ji kai no thabul chong bu ya ya de na nu pi thi ba Nupana chongbearoi adugi maunu chongbearoi hanubi chongbear hu kanano tawido du kanano sembi no angao phai tap nei bu yaksang agi thaban nei bu nei bu gyan ta da bro celebration everyone have a right to go enjoy in that moment masanu pi pai thaban chongni isunu pi pai thaban chongni loi chongni si celebration noi ne khali ji thabul chong nei kai no ugene na thabul chong je ne chantana ubra ba Sahi Yankhaironggi matung Bidhan Sabha Mikhalda Manipuri ama Congress ki mirep Sahi Yankhairong mirai biduna thamluraba National Party Congress na lakliba tarag homdui suba Assam Bidhan Sabha Mikhalda chamaga tarag mari nang Lakhipur Bidhan Sabha Kendra Manipuri masa Dr. Maimom Santi Kumar Singhabu mirep oina khankre Congress ki ahanba phase ki mirep nifuga nithoi gi maming laukthokpada mahaki maming yoraki Panmayabadi Haribu Lakhipur Kendra Congress ki mirep oina Meitei masa MLA oina karakhibasi English ngamaga samapan go humfu ko tareta Laisram Mera Sauba masum English ngamaga samapan go humdra ga nithoida Wangkem Subangskar Singhani aduga inkumza lising amaga samapan go humdra ga tareta su Congress na Ngariambam Gaurasandra Singhabu mirep oina thagatlurabasu mai pakpangam khiti Kendra aduda Independence Kazi Kutubaudin Kaki Mathangda Dinesh Prasad Gawala na katuna laki sahi ngasi sahi Yankhaironggi matung National Party Congress na hariba Lakhipur Bidhan Sabha Kendra sida Manipuri masa Dr. Maimom Santi Kumar bu mirep oina thagatpa sida National Manipuri Progressive Front na harauduna Congress bu thagatpa phongdokre Kendra sida voter masing la amaga lising humdra ga treka sanika mapan ni hari satkhiba Englishing ani ga kunga mathoira voter masing la amaga lising yankai taruka changwa ga ani oirami panbaya abadi Englishing ani ga kunga mathoi gi mikhalda BJP na Kaukshkrai lising yankai manga ga chahunga nifuga mathoi duga Congress ki Mukesh Pandey na lising nifuga nithoi ga satruka nifuga mathoi vote phangki Masum Meitei masa independent thoiba singana board lising kunga changwa ga humpangki sai kya mirai duna thamluraba so handaki mikhalda Congress na matik sab lairik laisu haiba misa miyamga mari thamba tinnaba ngamba loan suna wa ngang ngamba aduguma Meitei masa Dr. M Santi Kumar Lakhipur Kendra na Manipuri khaktana natana atai furkanglu ki mising su sakhanglaba misa amani ma English ngamaga samapan ga maudra ga humduida Manipur University digi MSc Physiology English ngani taraga mathuida Assam University digi LLB DBR Ambedkar Open University digi Postgraduate English ngani kungo humdoida International France University digi DSc ma English ngani kunga mathuida Sonai Bidhan Sabha Kendra Trinamool Congress ki mirep oirami English ngani kunga mari gi Mars kunda Congress ti yauki hauze Silchar District Congress ki General Secretary Ori Ma NMPF Working President Manipur Tribe Demand Committee Assam ki General Secretary Amasugi ex Advisor Zakalka ki Secretary General Praktisil Nagarik Samagya Morsa ki VP Nasing Mulukya ga mari leni Mahakpo Sebaratana Milestone Award Lifetime Achievement Nasing bapidun ikai komnakri Khunai da honglakli ba nat nabi matang na mifam
ꯍꯧꯖꯤꯛ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯍꯣꯡꯂꯛꯂꯤꯕ ꯆꯠꯅꯕꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯇꯣꯏꯅ ꯅꯩꯅ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯅꯥꯠꯀꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯀꯌꯥꯗ ꯈꯨꯡꯒꯪꯒꯤ ꯇꯣꯉꯥꯟꯕ ꯁꯤꯡꯂꯨꯞ ꯑꯃꯗꯤ ꯃꯌꯥꯝ ꯆꯪꯅ ꯉꯛꯃꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯇꯨꯅ ꯂꯩꯖꯔꯤꯕ ꯐꯖꯈ꯭ꯔꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯀꯌꯥ ꯑꯁꯤꯗ ꯃꯄꯨ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯅꯗꯨꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕ ꯊꯧꯗꯣꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯤꯗꯤꯌꯥ ꯄꯥꯎꯁꯤꯗ ꯃꯥꯅ ꯉꯝꯖꯕ ꯄꯪꯂꯥꯎꯇ ꯂꯥꯎꯔꯒ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯒꯤ ꯌꯦꯡꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯟꯅꯕ ꯑꯃꯗꯤ ꯐꯤꯔꯦꯞ ꯑꯃꯗ ꯆꯠꯃꯤꯟꯅꯕ ꯃꯊꯧꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯈꯔꯅꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯏꯁꯇ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯂꯨꯞ ꯀꯌꯥ, ꯃꯩꯔꯥ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯅꯥꯠ ꯆꯠꯅꯕꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯈꯤ ꯑꯃꯁꯨꯡ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯥꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯤꯐꯝꯗꯨꯗ ꯂꯦꯞꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯄ ꯉꯝꯅꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯅꯩꯅꯈꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯉꯥꯛꯅ ꯊꯝꯕꯤꯔꯝꯕꯁꯤꯡ ꯑꯩꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯅꯥꯠ ꯀꯔꯤꯅꯣ, ꯀꯜꯆꯔ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯅꯥꯠꯀꯤ ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯈꯪꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ, ꯏꯌꯦꯛ, ꯀꯜꯆꯔ ꯈꯪꯗꯕ ꯌꯥꯗꯦ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯁꯥꯒꯤ ꯂꯣꯟ, ꯅꯥꯠ, ꯀꯜꯆꯔ ꯈꯪꯗꯕ ꯀꯌꯥ ꯑꯃꯕꯨ ꯑꯣꯏꯔꯤ꯫ ꯁꯃꯥꯖꯀ ꯇꯤꯟꯅꯗꯕ ꯌꯥꯗꯦ, ꯈꯨꯟꯅꯥꯏꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯅꯥꯠꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯁꯛ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯆꯦꯝꯕꯔꯗ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃꯗꯤ ꯇꯤ.ꯑꯩꯆ. ꯁꯩꯇ꯭ꯔꯕꯇꯥ ꯁꯤꯡꯍ, ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯄꯨꯟꯅ ꯐꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯂꯨꯞ ꯑꯃꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯀꯃꯦꯃꯣꯔꯦꯇꯤꯚ ꯃꯦꯁꯦꯖ ꯑꯃ, ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯗꯦ ꯑꯃꯁꯨꯡ 108ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯐ ꯗꯤ ꯑꯦꯟꯇꯤ ꯀꯣꯂꯣꯅꯤꯌꯦꯜ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯅꯦꯁꯟ ꯑꯃꯁꯨꯡ ꯐꯦꯂꯣ ꯁꯤꯇꯤꯖꯦꯟꯁꯤꯡ, ꯁ꯭ꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯅ March 5, 2013 ꯑꯁꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯃꯥꯏꯜꯁ꯭ꯇꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄ꯭ꯔꯥꯏꯗ ꯑꯣꯏꯕ, ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯑꯣꯏꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯗꯦ ꯄꯥꯡꯊꯣꯛꯄ, ꯑꯣꯕꯖꯥꯔꯕ ꯇꯧꯕ, ꯃꯁꯤꯗ ꯅꯠꯇꯅ ꯀꯣꯂꯣꯅꯤꯌꯦꯜ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ 108ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯏꯅ ꯍꯦꯔꯣꯏꯛ ꯔꯦꯖꯤꯁꯇꯦꯟꯁꯄꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯄꯜꯂꯤ꯫ 107 ꯁꯨꯝꯅ ꯏꯪ 1913ꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯁꯥꯅ ꯎꯕ ꯉꯝꯕ ꯑꯦꯟꯁꯦꯟꯁꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯔꯣꯟꯕ ꯑꯃꯁꯨꯡ ꯋꯥꯁꯛ ꯉꯥꯛꯄ ꯃꯤꯊꯨꯟꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤꯒꯤꯗꯃꯛꯇ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯏꯟꯀ꯭ꯔꯣꯆꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯤꯐꯦꯟ ꯇꯧꯈꯤꯕ ꯋꯥꯐꯝ ꯌꯥꯎꯅ ꯄꯜꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯔꯕ ꯑꯁꯤꯕꯨ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ, ꯗꯤ ꯀꯨꯀꯤ ꯔꯥꯏꯖꯤꯡ ꯍꯥꯏꯅ ꯊꯣꯟꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯇꯧꯗꯨꯅ March 5 ꯑꯁꯤꯕꯨ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯗꯦ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯒꯤꯗꯃꯛꯇ ꯁꯦꯂꯦꯕ꯭ꯔꯦꯇꯦꯗ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫